ngasi numida wairam phongkiba tuan ba manipuri sifong singdigi amasum thokiba thawdo wathok singdigi maru oibe I pausing khonga saraga manipur top channel gi maikeri myamna thamjagi ahanbada mifam pak pangthoktuna thonaujum brinda ye school kendra da media oiraga ni haina lakthokre mikhal gi rally sanaba honabada police na thingduna chalan khidre haba pawma headline suina maruiba pawmoina phongli hana MPS officer oina manipur police department thabak tawrambi thonaujum brinda Pharmacy resign taukibaga loinana English singaniga kungani thuigi anganba sarukta pangthokadoriba Manipur Assembly election asida ye school kendra da mirep oina songthoktuna mikhal thengnanaba ngasi warep lokre warep asi ngasi ayuk ye school da leiba thonaujum brinda gi mayumda mikhal ga mari leinana pangthokpa mifam amada miyamna amata oina warep loduna brinda bu ye school kendra da mirep oina thadoktuna mikhal thengnagani haina miyamna laukthokibani loinana miyam gi oiba mifam adu brinda gi yumda ngasi pangthoklaba matungda makpu sagatpa ye school kendra gi miyamna mikhal ga mari leinaba rally ama satnaba tholakpada Imphal West DC amadi ASP na thingduna rally satlankide Police ki athing badu namkhaiduna brindabu sagatpa ye school kendra gi miyamna rally satnaba honabada Manipur Police ka miyam ga yamna sauna muknaba thoki brinda masamangna mangjin thana songthoktuna karigidamakta rally thinglebano haiduna Imphal Police Station gi OC ga awai akhum phawba tonaki adubo police na namduna miyam adu hanna meeting tofom oiriba brinda gi mayumda tanchinduna rally satlankide hiramasiga mari leinana brinda na paumi singda Fongdokibadi ngasi mahaki mikhal gi campaign hawdokpaga loinana bike rally amasu satnaba thorang tawrubani adubo lainga ki maikeri gi covid protocol da akaiba leiba amadi VIP singi sathok chasinda apan ma leigani haiduna namduna rally satlankidaba adubo pendaba fongdokhi magna ye school kendra da mirep oina songthoktuna mikhal thengnagadoriba sigi pandamdi Manipur gi khwairi gi asobi issue odiba lairik laisu hairaba naha kaya Tabak pangdabagi asoba problem asi kokhanba madi lairaba sing mapung fana yokhatpa haiba pandama sidani Manipur dadi laingakna thabak yonmani aduga miyamna thabak lairaga government ki employee oibani democracy asi miyamna laingak haibani democracy da miyamda role yamna sawe adubu laingakna miyambu namsinduna thammi haiki Mana makhatana permission da phongdokibadi Manipur gi Chief Minister N Birena tawningbada tawduna COVID matamasida puningma miyam puduna mi punma madi yamna sauna gathering tawduna COVID protocol phone thugai lamdamasida satnariba law si laingakpana sizinaningba mawongna sizinai makoina namthaningma mibu namthanaba honai aduna leba asi makoi mathomtagi nate leba ki satnariba law si miyam namthanaba nate haibisu magna phongdokhi Atopa pauksi emadana sumna tentakna phongli Brindagi white rally amasum mass meeting police na athingba piduna salan khidre haidi Brinda for a better Manipur we stand for Brinda haiba white rally amasum mass meeting ngase yuk hisam yaisam patagi hauraga wangkhai mai hobam lampakta pangthokani haina mahakpu sagatpa miyai sa kyana saruk yaduna satnaba honarakpada Manipur police na athingba pikre athingba pikiba aduda Brinda masana police singa onsinaduna awai akum kya tawnaduna democratic oiba khongsat asib karigidamak thinglibano makpu nongmaina kaptuna hatlo haina ashawba phongdokre haidi atopa pawamana Congress na mamangi 13 sube assembly election na phangkiba seat masingdagi hena phangani rakibol Mathang sayi angan masarukta pangthokadoriba taragani thoi suba Manipur Assembly election asida Congress Party na mamangda phangkiba seat masing adudagi tadana phangnaba Congress ki workers sing na honamina si haina hauze Imphal da leiriba CLP leader oibata natana AICC gi observer su oiriba Rakibul Hussein phongdokre wafam asi lakadoribi state assembly election ga mari lainana Khetrigao kendra gi manungsana Porompat Thawan Thaba Laikai da leiba MPCC gi general secretary Rani Wangkhem gi yumna pangthokiba mikhal ga mari lainana mifamda phongdokibani
ꯃꯤꯐꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗꯤ ꯃꯃꯥꯡꯒꯤ ꯃꯤꯈꯜꯗ ꯃꯤꯌꯥꯝꯅ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯗ ꯊꯥꯖꯕ ꯊꯝꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯁꯤꯠ 60ꯒꯤ ꯃꯅꯨꯡꯗ ꯁꯤꯠ 19ꯅ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯃꯤꯍꯨꯠꯁꯤꯡ ꯃꯥꯏ ꯄꯥꯛꯈꯤ ꯑꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜ ꯑꯁꯤꯗꯁꯨ ꯁꯤꯠ 30ꯗ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯀꯪꯒ꯭ꯔꯦꯁꯀꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯁꯦꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯪꯒ꯭ꯔꯦꯁꯀꯤ ꯂꯩꯉꯥꯛ ꯑꯃ ꯃꯅꯤꯄꯨꯔꯗ ꯊꯝꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯅꯣꯔꯊ ꯑꯦꯑꯣꯁꯤ ꯗ꯭ꯔꯒꯁ ꯑꯣꯏꯅ ꯌꯣꯟꯐꯝ ꯑꯃꯗꯤ ꯑꯆꯧꯕ ꯗ꯭ꯔꯒ ꯆꯥꯐꯝ ꯃꯀꯣꯜ ꯑꯣꯏꯔꯦ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯆꯩꯔꯥ ꯑꯁꯤꯗ ꯏꯝꯐꯥꯜꯒꯤ ꯅꯣꯔꯊ ꯑꯦꯑꯣꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯈꯔꯗ ꯗ꯭ꯔꯒ ꯆꯥꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯑꯆꯧꯕ ꯃꯀꯣꯜ ꯑꯃ ꯑꯣꯏꯔꯦ ꯂꯣꯏꯅꯅ ꯗ꯭ꯔꯒꯁ ꯑꯣꯏꯅ ꯌꯣꯟꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯗ꯭ꯔꯒ ꯆꯥꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯂꯦꯞꯇꯅ ꯗ꯭ꯔꯒ ꯐꯪꯍꯟꯕꯒꯤ ꯊꯕꯛꯁꯨ ꯆꯠꯊꯔꯤ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯆꯍꯤ 19ꯗꯒꯤꯅ 35 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯕꯤ ꯃꯧ ꯀꯌꯥꯁꯨ ꯌꯥꯎꯔꯤ ꯃꯔꯨꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯗ꯭ꯔꯒ ꯀꯥꯞꯄ ꯑꯃꯁꯨꯡ ꯆꯥꯕ ꯆꯠꯊꯔꯤꯕ ꯑꯁꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥ ꯀꯌꯥ ꯑꯃꯗꯤ ꯆꯍꯤ 50 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯅꯨꯄꯥ ꯀꯌꯥꯁꯨ ꯌꯥꯎꯔꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯍꯧꯅ ꯅꯣꯔꯊ ꯑꯦꯑꯣꯁꯤꯒꯤ ꯂꯝꯕꯤꯒꯤ ꯃꯅꯤꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯁꯣꯂꯥꯞꯀꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯤꯔꯤꯟ ꯁꯤꯖꯤꯟꯅꯗꯨꯅ ꯗ꯭ꯔꯒ ꯀꯥꯞꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯗ꯭ꯔꯒ ꯌꯣꯟꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯆꯦꯅ ꯌꯣꯟꯕ ꯅꯝꯕꯔ 4 ꯄꯤꯁꯁꯤꯡ ꯌꯥꯝꯅ ꯂꯥꯏꯅ ꯐꯪꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯑꯃꯁꯨꯡ ꯗ꯭ꯔꯒ ꯁꯄ꯭ꯂꯥꯏ ꯇꯧꯕ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯑꯅꯤꯁꯨ ꯌꯥꯎꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯊꯝꯕꯥꯜ ꯂꯩꯈꯣꯛꯇꯒꯤ ꯂꯪ ꯁꯨꯡꯕꯗ ꯃꯥꯏ ꯄꯥꯛꯂꯕꯤ ꯕꯤꯖꯌ ꯁꯥꯟꯇꯤꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯂꯨꯄꯥ ꯂꯥꯈ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝꯗ ꯃꯥꯏ ꯄꯥꯛꯅ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯄꯤꯗꯨꯅ ꯌꯣꯛꯈꯠꯄꯒꯤ ꯃꯅꯨꯡ ꯆꯟꯅ ꯊꯝꯕꯥꯜ ꯂꯩꯈꯣꯛꯇꯒꯤ ꯂꯪ ꯁꯨꯡꯗꯨꯅ ꯃꯥꯏ ꯄꯥꯛꯅ ꯂꯪ ꯄꯨꯊꯣꯛꯂꯕꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯊꯥꯡꯒ ꯇꯣꯡꯕ꯭ꯔꯝꯗꯒꯤ ꯇꯣꯡꯕ꯭ꯔꯝ ꯕꯤꯖꯌ ꯁꯥꯟꯇꯤꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯂꯨꯄꯥ ꯂꯥꯈ ꯃꯇꯦꯡ ꯄꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈ꯭ꯔꯦ ꯉꯁꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯕꯤꯖꯌ ꯁꯥꯟꯇꯤꯒ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒ ꯎꯅꯕꯒꯤ ꯑꯆꯝꯕ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯤ ꯎꯅꯕꯗꯨꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯕꯤꯖꯌ ꯁꯥꯟꯇꯤꯗ ꯂꯨꯄꯥ ꯂꯥꯈ ꯁꯦꯟꯐꯝ ꯈꯨꯠꯁꯤꯟꯅꯈꯤ ꯑꯗꯨꯒ ꯕꯤꯖꯌ ꯁꯥꯟꯇꯤꯅ ꯊꯝꯕꯥꯜ ꯂꯩꯈꯣꯛꯇꯒꯤ ꯁꯨꯡꯕ ꯂꯪꯅ ꯁꯥꯕ ꯐꯤ ꯑꯃꯁꯨꯡ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯈꯨꯗꯣꯜ ꯇꯝꯈꯤ ꯇꯦꯟꯇꯛꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯕꯤꯖꯦꯄꯤꯒꯤ ꯂꯩꯉꯥꯛ ꯂꯥꯛꯄꯗꯒꯤ ꯅꯣꯡꯃꯩ ꯃꯈꯣꯜ ꯇꯥꯈꯤꯗ꯭ꯔꯦ ꯚꯧꯃꯤꯛ ꯀꯪꯒ꯭ꯔꯦꯁꯅ ꯆꯍꯤ 15 ꯄꯥꯜꯂꯤꯉꯩ ꯅꯣꯡꯃꯩ ꯃꯈꯣꯜꯅ ꯅꯤꯂꯝꯕ ꯃꯤꯌꯥꯝꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯝꯗꯕ ꯕꯤꯖꯦꯄꯤꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯂꯥꯛꯄꯗꯒꯤ ꯅꯣꯡꯃꯩ ꯃꯈꯣꯜ ꯇꯥꯈꯤꯗ꯭ꯔꯦ ꯃꯤꯌꯥꯝꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ ꯁꯣꯁꯤꯌꯦꯜ ꯑꯦꯟड ꯏꯝꯄꯥꯋꯔꯃꯦꯟ ꯄ꯭ꯔꯇꯤꯃꯥ ꯚꯧꯃꯤꯛꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯣꯏꯅ ꯅꯣꯡꯉꯥꯗꯥꯗ ꯂꯩꯕ ꯈꯣꯡꯃꯟꯇꯥꯕꯝ ꯏꯕꯣꯝꯆꯥꯏꯒꯤ ꯌꯨꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯝꯕꯥꯜ ꯀꯦꯝꯄꯦꯟ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤꯁꯨ ꯍꯥꯏꯔꯤ ꯃꯔꯛ ꯊꯠꯅ ꯇꯦꯟꯇꯛꯅ ꯁ꯭ꯇꯦꯠꯁꯤꯒꯤ ꯋꯥꯡꯃꯗ ꯊꯣꯛꯄ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯦꯔꯦꯂꯥꯒ ꯅꯣꯡꯒ ꯃꯔꯤ ꯂꯩꯅꯕ ꯊꯧꯗꯣꯛꯇ 19 ꯁꯤꯔꯦ ꯁ꯭ꯇꯦꯠ ꯁꯔꯀꯥꯔꯅ ꯂꯥꯈ 4 ꯄꯤꯒꯅꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯀꯦꯔꯦꯂꯥꯗ ꯑꯀꯟꯕ ꯅꯣꯡ ꯆꯨꯕꯗꯒꯤ ꯏꯆꯥꯎ ꯊꯣꯛꯇꯨꯅ ꯁ꯭ꯇꯦꯠ ꯑꯗꯨꯒꯤ ꯃꯐꯝ ꯀꯌꯥ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯈꯤꯕꯗꯒꯤ ꯃꯤꯑꯣꯏ ꯂꯥꯈ ꯀꯌꯥ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞ 310ꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯣꯡꯒ ꯃꯔꯤ ꯂꯩꯅꯕ ꯂꯦꯟꯁ꯭ꯂꯥꯏꯗ ꯌꯥꯎꯕ ꯊꯧꯗꯣꯛꯁꯤꯡꯅ ꯃꯤꯑꯣꯏ 19 ꯁꯤꯔꯦ ꯀꯌా ꯑꯃꯅ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯃꯔꯨꯑꯣꯏꯅ ꯁ꯭ꯇꯦꯠ ꯑꯗꯨꯒꯤ ꯀꯣꯔꯠꯌꯥꯝ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯦꯟꯁ꯭ꯂꯥꯏꯗꯅ 9 ꯁꯤꯈꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯑꯣꯏ 8ꯀꯤ ꯍꯛꯆꯥꯡ ꯐꯪꯂꯦ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯁ꯭ꯇꯦꯠ ꯁꯔꯀꯥꯔꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯏꯃꯨꯡꯁꯤꯡꯗ ꯂꯨꯄꯥ ꯂꯥꯈ 4 ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯀꯣꯚꯤꯗ-19 ꯖꯣꯏꯟꯠ ꯇꯥꯛꯁ ꯐꯣꯔꯁ ꯑꯃꯁꯨꯡ PDC ꯄꯧꯔꯥꯕꯤꯅ CM N ꯕꯤꯔꯦꯟꯗ .5 ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯀꯣꯚꯤꯗ-19 ꯖꯣꯏꯟꯠ ꯇꯥꯛꯁ ꯐꯣꯔꯁ ꯄꯧꯔꯥꯕꯤ ꯑꯃꯗꯤ ꯄꯧꯔꯥꯕꯤ ꯂꯩꯅꯤꯡꯊꯧ ꯄꯨꯈꯤꯕ ꯊꯧꯁꯤꯜ ꯀꯥꯡꯂꯨꯞ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯃꯤꯇꯤ ꯄꯧꯔꯥꯕꯤꯅ ꯉꯔꯥꯡ ꯆꯤꯞ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟꯗ .5 ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗꯤ ꯄꯧꯔꯥꯕꯤ ꯃꯀꯧ ꯂꯧꯀꯣꯟꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯤꯕ ꯂꯧꯐꯝꯁꯤꯡ ꯇꯦꯛꯅꯤꯀꯦꯜ ꯇꯤꯝ ꯑꯦꯛꯁꯄꯔꯠ ꯇꯤꯝ ꯑꯃꯅ ꯌꯦꯡꯁꯤꯟꯕꯤꯕ ꯂꯩꯉꯥꯛꯀꯤ ꯂꯩꯔꯤꯕ MI ꯀꯥꯗꯥ PMKSYꯒꯤ ꯁ꯭ꯀꯤꯝꯁꯤꯡꯒꯤ ꯃꯈꯥꯗ ꯏꯁꯤꯡ ꯐꯪꯍꯟꯕ ꯍꯛꯊꯦꯡꯅꯅ ꯁꯣꯛꯍꯜꯂꯕ ꯄꯧꯔꯥꯕꯤ ꯃꯀꯧ ꯂꯧꯀꯣꯟꯒꯤ ꯂꯧꯃꯤꯁꯤꯡꯗ ꯂꯩꯉꯥꯛꯅ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯤꯕꯤꯕ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯅꯕ ꯅꯤꯡꯊꯝ ꯃꯔꯨ ꯃꯔꯥꯡꯁꯤꯡ ꯊꯥꯕ ꯌꯥꯅꯕ ꯁꯤꯟꯕꯤꯕ ꯑꯃꯁꯨꯡ ꯁꯑꯣꯝꯕꯨꯡꯗꯒꯤ ꯁꯒꯣꯜꯃꯥꯡ ꯕꯌꯥ ꯀꯩꯕꯤ ꯂꯝꯕꯤ ꯑꯁꯤ ꯃꯇꯝꯒ ꯆꯨꯅꯅ ꯄꯥꯡꯊꯣꯛꯄ ꯑꯃꯁꯨꯡ ꯉꯁꯤꯗꯒꯤ ꯆꯍꯤ 19ꯒꯤ ꯃꯃꯥꯡꯗ ꯀꯣꯏꯂꯥꯁ ꯊꯥꯈꯤꯕ ꯄꯧꯔꯥꯕꯤ ꯃꯅꯨꯡꯒꯤ ꯔꯤꯡ ꯔꯣꯗ ꯑꯁꯤ ꯅꯤꯡꯊꯤꯅ ꯁꯦꯝꯖꯤꯟꯕ ꯌꯥꯎꯔꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ
पाउसी लुसिलक्पोइना ngasi state si goiba COVID-19 update मैमना थमजगे ngasi state si goiriba positivity rate si 4.4% लेरी अदुगा अपुन बोइना ngasi मियोय अनि COVID-19 na लेखिद्रे हाइना claim तौरी अदुगा मियोय सामगा सुपनगी मरीना positive ओइख्रे हाइना report तौरी अदुगा अपुन बोइना ngasi COVID test तौखिबा state asigi अपुन मसिंगना लिसिंग अनिगा सहुमगा निफुगा तरेनी COVID-19 positive oikraba miyoi singisidi Bisnupurdagi mari Chusampurdagi ama Imphal East dagi taraga nipan Imphal West dagi yangkhaika nipan Kaksing dagi taro Kamjong dagi mapan Kangpokpi dagi ani Pherzol dagi ama Senapati dagi ama Tengnopal dagi ama Thawal dagi ama Ukhol dagi ani ne puna miyoi samaga mari positive oikre haina report tawri laikhidraba miyoi ani asina animak Imphal West dagi haina claim tawri aduga hausikoi nadi pawsi matang asa lusinjarage पाथौसा की सो की प्लान की बियर से मैम पीगनी की मरोब ई पाउसिंग लेप्तन अपडेट पीजर कैनसु चैनल की मैकेटी की मैम थमजरी थैंक यू